ꯄꯤꯖꯔꯤ ꯂꯦꯡꯄꯜ ꯇꯥꯕꯗꯒꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4 ꯐꯥꯎꯕꯗ ꯂꯣꯏꯅꯅ ꯑꯌꯨꯛꯀꯤ ꯄꯨꯡ 7ꯗꯒꯤꯅ ꯄꯨꯡ 4 ꯐꯥꯎꯕ ꯑꯣꯐꯤꯁ ꯑꯋꯥꯔ ꯃꯇꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯨ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯅꯤꯡꯕꯁꯤꯡꯅ 7395957341 ꯂꯣꯏꯅꯅ 9862696914 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯡ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯌꯨ ꯌꯥꯏꯐꯕꯤ ꯑꯥꯏ ꯀꯦꯌꯔ ꯈꯥꯡꯉꯕꯣꯛ ꯕꯖꯥꯔ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯕ ꯑꯩꯒꯤ ꯋꯥꯔꯕ ꯃꯇꯝ ꯏꯁꯥ ꯅꯥꯕꯒꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯇꯝ ꯑꯁꯤꯗ ꯁꯃꯔꯥ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕꯤ ꯅꯣꯡꯃꯥꯏꯊꯦꯝ ꯁꯁꯤꯔꯥꯅꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯍꯤꯂꯥ ꯃꯣꯔꯆꯥꯒꯤ ꯕꯤꯄꯤ ꯑꯣꯏꯕꯤꯔꯤꯕꯤ ꯃꯦꯗꯥꯝ ꯑꯁꯤꯅ CMHT ꯀꯥꯔꯗ ꯁꯥꯕꯤꯗꯨꯅ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯕꯒꯤꯗꯃꯛ ꯃꯦꯗꯥꯝ ꯁꯁꯤꯔꯥꯅꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯁꯁꯤꯔꯥꯅꯤꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤꯕꯤ ꯑꯀꯣꯏꯖꯝ ꯃꯦꯙꯥꯕꯇꯤ ꯗꯦꯕꯤ ꯑꯊꯣꯛꯄ ꯃꯈꯥ ꯂꯩꯀꯥꯏ ꯍꯩꯀ꯭ꯔꯦꯡ ꯃꯈꯣꯡ ꯑꯍꯥꯟꯕꯃꯛꯇꯗ 91.2 ꯃꯦꯒꯥꯍꯔꯠꯁ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯊꯧꯔꯝꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯔꯥꯁꯤꯐꯜ ꯑꯃꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ ꯑꯍꯥꯟꯕꯗ ꯂꯥꯟꯊꯣꯛꯆꯔꯤ ꯉꯁꯤꯒꯤ ꯔꯥꯁꯤꯐꯜ ꯃꯦꯁ ꯔꯥꯁꯤ ꯂꯟ ꯆꯥꯎꯈꯠꯀꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯆꯥꯟꯕꯤꯒꯅꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯊꯕꯛ ꯄꯥꯡꯅꯕ ꯍꯣꯠꯅꯕ ꯃꯇꯥꯡ ꯆꯥꯏ ꯃꯤꯡꯆꯠꯁꯨ ꯐꯪꯒꯅꯤ ꯍꯟꯊꯕ ꯂꯣꯏꯅꯕ ꯑꯃꯗꯤ ꯐꯤꯡꯕꯗꯤ ꯃꯥꯡꯖꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯑꯁꯥꯎꯕ ꯊꯥꯗꯣꯛꯎ ꯕ꯭ꯔꯤꯖ ꯔꯥꯁꯤ ꯊꯧꯅꯥ ꯂꯩꯕ ꯀꯤꯗꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯋꯥ ꯇꯥꯟꯅꯕꯅ ꯂꯝ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯨꯠ ꯆꯥꯎꯔꯕ ꯆꯤꯟ ꯀꯜꯂꯕ ꯑꯃꯗꯤ ꯌꯦꯠꯅꯕ ꯄꯥꯝꯂꯕ ꯃꯥꯡꯕꯇ ꯅꯪꯒꯅꯤ ꯀꯥꯎꯒꯅꯨ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯐꯥꯊꯧ ꯃꯤꯊꯨꯟ ꯔꯥꯁꯤ ꯁꯦꯟꯗꯣꯡ ꯌꯥꯝꯅ ꯐꯪꯒꯅꯤ ꯆꯤꯡꯅꯗꯅ ꯈꯨꯠꯆꯥꯎ ꯊꯥꯕ ꯌꯥꯔꯒꯅꯤ ꯃꯤꯅ ꯊꯥꯒꯠꯄꯤꯒꯅꯤ ꯑꯃꯗꯤ ꯑꯔꯨꯕ ꯊꯕꯛꯇ ꯃꯔꯨꯞ ꯂꯣꯏꯅꯕ ꯌꯥꯝꯅ ꯁꯤꯡꯕ ꯑꯣꯏꯒꯅꯤ ꯍꯨꯗꯩꯗꯤ ꯆꯦꯛꯁꯤꯜꯂꯨ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ ꯀꯔꯀꯠ ꯔꯥꯁꯤ ꯑꯉꯝ ꯇꯥꯟꯕ ꯆꯥꯟꯕꯤꯒꯅꯤ ꯌꯦꯛꯅꯕꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯑꯆꯨꯝꯕ ꯈꯛꯇꯅ ꯃꯥꯏ ꯄꯥꯛꯀꯗꯕ ꯅꯨꯃꯤꯠꯅꯤ ꯆꯔꯥꯡꯅꯔꯕ ꯑꯃꯗꯤ ꯃꯤꯇꯣꯞꯅ ꯏꯟꯁꯤꯟꯕ ꯂꯧꯔꯗꯤ ꯃꯥꯡꯂꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯔꯧꯅꯒꯅꯤ ꯁꯤꯡꯍ ꯔꯥꯁꯤ ꯅꯤꯡꯕ ꯊꯨꯡꯕ ꯑꯃꯗꯤ ꯑꯣꯏꯖꯕ ꯐꯪꯕ ꯁꯣꯏꯔꯣꯏ ꯋꯥꯅꯣꯝꯕ ꯀꯥꯟꯅꯒꯅꯤ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯇꯦꯡ ꯂꯧꯕꯁꯨ ꯀꯥꯟꯅꯒꯅꯤ ꯅꯥꯏꯇꯣꯝ ꯈꯨꯗꯛꯇ ꯋꯥꯔꯦꯞ ꯂꯧꯕꯁꯨ ꯌꯥꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ ꯀꯟꯌꯥ ꯔꯥꯁꯤ ꯂꯥꯡꯇꯛꯅꯕ ꯑꯃꯗꯤ ꯑꯁꯥꯎꯕꯅ ꯅꯆꯥꯛ ꯅꯔꯜ ꯃꯥꯡꯒꯅꯤ ꯇꯞꯊꯧ ꯑꯔꯪ ꯑꯔꯥꯛ ꯆꯦꯛꯁꯤꯜꯂꯨ ꯑꯃꯗꯤ ꯍꯦꯟꯅ ꯈꯨꯠ ꯆꯥꯎꯒꯅꯨ ꯊꯦꯡꯅ ꯂꯥꯏꯕꯛ ꯐꯒꯅꯤ ꯄꯨꯛꯅꯤꯡ ꯏꯪꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯇꯨꯂꯥ ꯔꯥꯁꯤ ꯑꯅꯤꯡꯕ ꯊꯕꯛ ꯄꯥꯡꯗꯨꯅ ꯂꯟ ꯌꯥꯝꯅ ꯇꯥꯟꯁꯤꯟꯕ ꯉꯝꯖꯕ ꯑꯃꯗꯤ ꯑꯅꯧꯕ ꯊꯕꯛꯁꯨ ꯂꯥꯏꯅ ꯄꯥꯡꯕ ꯉꯝꯕ ꯅꯨꯃꯤꯠꯅꯤ ꯌꯦꯠꯅꯕ ꯃꯤꯋꯥ ꯂꯧꯕ ꯑꯃꯗꯤ ꯇꯟꯊꯕꯗꯤ ꯇꯧꯒꯅꯨ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯅꯥꯄꯜꯅ ꯊꯕꯛ ꯃꯥꯡꯖꯕ ꯑꯃꯗꯤ ꯅꯥꯏꯇꯣꯝ ꯋꯥ ꯂꯦꯞꯊꯣꯛꯄ ꯌꯥꯗꯕ ꯂꯩ ꯃꯤꯇꯣꯞꯅ ꯏꯃꯨꯡꯗ ꯃꯥꯡꯍꯟꯒꯅꯤ ꯆꯦꯛꯁꯤꯜꯂꯨ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯅꯗꯤ ꯅꯨꯡꯉꯥꯏꯕ ꯐꯪꯖꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅ ꯆꯥꯟꯕꯤ ꯙꯅꯨ ꯔꯥꯁꯤ ꯍꯦꯟꯅ ꯑꯁꯥ ꯆꯥꯎꯔꯨꯕꯅ ꯃꯥꯡꯖꯒꯅꯤ ꯑꯃꯗꯤ ꯌꯦꯠꯅꯕꯅ ꯅꯔꯜꯗ ꯃꯌꯦꯡ ꯇꯥꯒꯅꯤ ꯊꯧꯅꯥꯗꯤ ꯐꯨꯗꯣꯛꯎ ꯑꯃꯗꯤ ꯑꯅꯤꯡꯕ ꯑꯐꯕ ꯊꯕꯛ ꯍꯩꯁꯤꯡꯅ ꯄꯥꯡꯕ ꯉꯝꯖꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯉꯥꯡꯕꯗꯤ ꯄꯛꯆꯒꯅꯤ ꯃꯀꯔ ꯔꯥꯁꯤ ꯍꯩꯁꯤꯡꯕ ꯃꯤ ꯂꯣꯏꯅꯕ ꯑꯃꯗꯤ ꯅꯆꯥꯛ ꯅꯔꯜ ꯆꯦꯛꯁꯤꯟꯖꯕ ꯐꯕ ꯅꯨꯃꯤꯠꯅꯤ ꯃꯔꯝ ꯆꯥꯗꯅ ꯌꯦꯠꯄ ꯑꯃꯗꯤ ꯍꯣꯌꯥ ꯐꯒꯅꯨ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯋꯥ ꯂꯧꯕ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯂꯩꯁꯥ パꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯈꯥꯡꯕ ꯀꯜꯂꯨ ꯀꯨꯝꯚ ꯔꯥꯁꯤ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ ꯁꯦꯟꯗꯣꯡ ꯇꯥꯟꯕꯩ ꯊꯕꯛꯇ ꯃꯤꯀꯣꯛ ꯊꯣꯡꯒꯅꯤ ꯈꯨꯠꯆꯥꯎ ꯊꯥꯍꯧꯔꯣ ꯅꯥꯄꯜ ꯑꯃꯗꯤ ꯃꯤꯇꯣꯞꯀꯤ ꯋꯥ ꯂꯧꯕꯗꯗꯤ ꯇꯧꯒꯅꯨ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯗꯤ ꯆꯥꯟꯕꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯐꯪꯉꯤ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤ ꯅꯤꯡꯕ ꯃꯄꯥ ꯆꯥꯒꯅꯤ ꯑꯣꯏꯖꯕ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯆꯥꯟꯕꯤꯒꯅꯤ ꯑꯃꯗꯤ ꯋꯥꯅꯣꯝ ꯊꯧꯅꯣꯝ ꯀꯥꯟꯅꯕꯩ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯕꯨ ꯌꯦꯛꯅꯕꯅ ꯇꯥꯊꯤ ꯉꯛꯀꯟꯒꯅꯨ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ
Ngasigi matam-matamgi wafamda puduna laksari. Maitai mitay nasa lauthoo isa sungge hairak-lira. Handak October 13 Englishing ani 13 numidyong ba matong pung amarom tarakpada Sri Sri Govindaji Temple gi Masaykol Complex da thokriba thaudok tubu karino thaudok tugi photo amasung video clipping sing mapanggal kallaba social media gi tongan ba platform singda YJK viral oiki thaudok tu da chenabadi haiba Pandit Maruloishangi amaibi karasu police na phajiluraga numit tugi numidang pung tara helakpada thadoki hai hojik pudi nakal anigi marakta wakai naduna santai na badagi makatana manamanil na kidre hairi adubu thaudok tu tayang na loba yadaba thaudok nina wayel duna yasinaba purakre hairagasu maduna aroiba watup naba warip naba waroishin ama oi krabara haibasi hangdaba yarakte maramdi thaudok thokriba mai takiba mafam adu ibudau pakhangba ibudau nongsaba amasung yumjau lairembigi yauna yelhau laininga sagon naraklaba laisingi khubamni mafam duda Sri Sri Govindajigi laikon nungi oina pangthorakliba kang chingba thauramda hek sijinnaba kanggi kangkhong chaka thamnanaba sang sagalakle haibani madugi mayokta khoisaunaraba yelhau lainingi thawalloisingna thokaningdaba thaudok adu thokankhibani hoi pendre nungaite lana tauroidabada tausilakle haiduna hekta khut yaurubadudi tauramloidaba thabakni tauhaide taufam suthokte adubu thaudok tudi thokhribadu khwaidagi lumna kina masung luna lobada changdamnariba laimuk kiba laimuk lumba haibadugi thajanaba kathoknaba amasung lupsabaduna thorak hanpam thoktaba thaudok adu thokhankhibani haukhrabanina haujikpudi haukhrabasu matungda thorok handananaba chekchina khu senduna lahenningi laining lambel da chatliba laiga naksinaba laigi thoram kaya pangthokliba miyoisingnabu adugumba thabak adu taunaba haunade adubu masi oikhrabasu thaudok tubu nacha lauthou icha sungge haibagi thaudok chapchana oirakhiba jatla adumak oiramlagadi len yaudaba naraibak favani haibadugi wangang sangang taurokloi maram leibra haiba wahang lakani adum oinamak leibak asi akaknaba arepal lining amatana yomfam oidaba amasung lining lambel pumnamakpu ikai khumnaba secular socialist democratic republic ni leibak sigi mipum kudingmakna mana pamjaba thajaba lining chachaba yai ayaba pi pikpa chawba thidana lining amada ikai khumnagadabani haibasu leiri hairiba pankhai sigi manungdadi hendok handana leinaraba aduga paring sida kaidana chatnarabadi handaki thaudok sida natana atopa lining laishon laigi khubam singa mari leinaba thaudok sing thorakloi hainingi masing yamdaba thidana amana amabu tuhatpiba Lakthubiba amasung hantana yengbagi hainabisu thadokadabani amagi oigera amana amagi fizi phina netpa thabak asi taunaroidabani apikpa akhuba fi setkani khangdringaigi wakhal adu thadok nagadabani adum oinamak marup kanglup mayamna punna khundaminaduna mini Indiani haiduna laibagi haunaba asigumba thaudok-sing asi thorakanu haibadi yaroi marak-da thorakpa yai adubu thorakadaba maramsing adu thidoktuna lehendaba changi thohaningdaba thaudok-sing asi tholaknanaba insinba hidong sinbagi thabaksingsu toroidabani lanai miyoi amana mahaki kangbu khutpuna makhoigidamak khanduna tauningbata tauba chumde makhoina homin kamin naraktuna hingminarakliba atopagisu yengadabani leibak asi pak chawi jat guchu chakcha yuthak phije chakcha khenaba miyoi kamluk singna amata oina punsinaduna January 13 English singa magachamapan yangkhaidagi leiminaraklibani leibak ama miyam ama haibadugi fajakraba amata oiba
ꯂꯤꯁꯤꯡꯒꯤ ꯆꯞ ꯆꯥꯕ ꯋꯥꯍꯟꯊꯣꯛꯅꯤ ꯃꯁꯤ ꯀꯥꯏꯍꯟꯗꯅ ꯉꯥꯛꯇꯨꯅ ꯆꯠꯅꯅꯕ ꯂꯩꯕꯥꯛꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯨꯠꯁꯝꯅꯅ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯥꯟꯅꯗꯒꯤꯁꯨ ꯍꯣꯠꯅꯗꯨꯅ ꯂꯥꯛꯏ ꯍꯧꯖꯤꯛꯁꯨ ꯍꯣꯠꯅꯔꯤ ꯃꯈꯥ ꯇꯥꯅꯁꯨ ꯍꯣꯠꯅꯈꯤꯁꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯃꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯃꯅ ꯊꯥꯖꯅ ꯑꯃꯁꯨꯡ ꯄꯥꯝꯖꯅ ꯆꯠꯆꯔꯤꯕ ꯂꯥꯏꯅꯤꯡ ꯂꯝꯕꯦꯜ ꯑꯗꯨ ꯃꯨꯊꯠꯂꯒ ꯆꯤꯡꯁꯤꯟꯅꯤꯡꯕ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡ ꯑꯃꯗ ꯅꯝꯐꯨꯗ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯨꯕ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯁꯤꯜ ꯑꯣꯏꯔꯣꯏ ꯑꯄꯥꯝꯕ ꯆꯠꯆꯕꯁꯨ ꯆꯠꯆꯁꯅꯨ ꯑꯃꯅ ꯑꯃꯕꯨ ꯆꯞ ꯆꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯟꯅꯗꯨꯅ ꯑꯀꯥꯏꯕ ꯇꯧꯅꯗꯅ ꯂꯩꯃꯤꯟꯅꯕ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯄꯨꯖꯔꯛꯂꯤꯕ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ